Nakalamaromda Korna Piba order Rimski Security Singna Khonggaonakhiba Leite haina Institute asida duty touriba Manipur Security Service ki maikei dagi Sendorakli ngasi Rimski awang nongpok thangba sarukta leiba SIB get mayada lampel kuno da leibi nupi kangbu kharaga Rimski Security Singi marakta thokiba irang aduga mari lainana Manipur Security Service ki Vice President Mayang Lamba Manglem na hai Rimski Security Singadu Rims Authority na akan ba instruction ama pirakpadagi mafam aduda duty tawduna leibani korna takiba order adu Rimski Security Singna Khonggaonakhiba Leite Rimski Security na mafam aduda duty taduna leiraga su lampel kuno da leiriba miyam chatok chasin tawba amade Lining Lyson gi thabak sing pangthokpada thingba mata thamde tawbadabu hauzik lamdam asida thokliba irang asigi yengduna institute asida tamliba mapaldagi lakwa mahiroi sing ningthina ngaks senbagi tangai fadaba chauna leibana aikhoina mafam aduda lampel kunogi miyam khakta changba yagani haina poster adu thetpani adubu lampel kunogi miyoi singna hanjan poster segaiba barricade tugaiba chair langkhaibana jingba mayam ama toriba si laibak thibani Lampel kunogi maikei dagi chathariba thawong asi injustice oiba amane court ki order adu makoina oina Khonggaonakhiba phibam da leire haina su mahana maka taki akoina mafam duda only akoina thechaba amadi lei rims ki campus ki manu chanba jaga thangnaba oibanina mapalam dagi lakpa medical chhatra sing samna haraga north east dagi india dagi लाइब छात्र मैम से हुजिक मणिपुरी लेबे इरांग सिदा अखोई फजन प्रोटेक्शन तौदबा यादबनिना अखोइना मफम दुदा अखोइना लफेल खुनौगी प्रजा खक्तंग अदि चंगब यागने हाइना पोस्टर थेली अदुबु हजिन हंजिनदना मफम दुगी लफेल खुनौगी मियोइ सिंजिना थोलागा हुजिकी हाइबा कैनोसी छेगाइबा अदगी बैरिकेड थुगाइबा चिया लंखाइबा सिना चिंगबसी यामना तवी असि अखोई रिम्स की दी अखोई सिक्योरिटी की दी अखोई दी इथौनी मफम जिदा लेबा छात्र सिंग से अखोई ngak chen bai se अखोई ख्वाइदगी मरुइबा थौदांग ओइबनिना हाइबा लंफेन खुलौंग तौरिबा मोंग से इनजस्टिस ओइबा मोंग नि कोर्ट की order मैम जी मोइना ओइना वायलेट तौसलकपगी मोंग द लेरे मरमदे मसी तौबिगनो हाइबा से अखोई रिम सिक्योरिटी की साइड तगी अपील तौजरी